अहानमक्तदा ngasi crime update chamaga nifu mathoi shuba tangkak mijeng tabiri basing amadi tabiri basingbu James Agru jamna taramlok chari kongno no khrum jari ngasi crime update mamang reina lijari ba crime update tonga tongan ba crime mihat mipun mari leina di basing ngasi khachik tang mayam dagi khachik tang top ba wari mani ngasi wari tangkak sam interesting oiba tangkak amani Taudoga sesu UP da thokpa taudoga mani UP gi Bareilly hari mafam se thoki bani UP khakta da chahi amada rape case khakta da lising nifu hena thokpa national record of bureau gi aduga tongan ba crime gi mari leina ba casing da dukki matik crime ke thokpa du mafam amani aduna mafam se thokpa thaudok sing asesu Bareilly da thokpa taudo ma poduna lakchari bani Tamina singa sigi case asi matau karam nakadai da thokiba haibna chingbadu kangmina si UP gi Bareilly gi bus stand namada 2021 da Shyam Kumar Kowa chahi kunga mathoi rom tamak ngari banahama Tabak Chananaba Honarami, Mahak Company Amada, Tabak Machama, the Maktojarami, Mahaki, Tabak Adu Nanganabagi, Obe Toroga Mahak Toloki, Bus stay in the Mahak Laki. Tanzadu da Chahi Taraga Taruklom Surabi, Nupi Machama, Mahaki Manakta Langami, Maduga Mahana, Mond Harami. Pesha Yobokara Piro Pesha. Pesha piu had an man, Pesha Bikani, Bagimong, the Pesani was Sorokta, Lambi the Lepaga Pesani, Adugimong, the Monda Pesaniram. Matamaduda Mahak Chap Lepo Yangle, Karino Pesani, Mas sounding Laptoki Tabak Suya, Rosian Talo Yadro, Mingo the Karigisian Nirino, Haram Aduga Mahan Harami Adugam Chauraga, Bikani, the Kaidro, Migimamanga. Bikani rigi hinge na khali du kari marangi no mongonda hairame matamaduda ngahak makhoi ni mare ge narami nana paisa pining der soto nangna kari ge ani bikani bada nang partner kai gi no mana hai ai paisa pi di sungong ngoy paisa di sung pi piro ena mana hairame matamaduda che nangna pi de ya de na hargana nangna chana ba kai gu makra pi osu pi ge na hairam chana thangna ba poche oina leiraga pi ge sel oina di pi banga moy na mari ngahak toram Ada no pidun monda hai adu di fare nang ai gida mukta chu hing khara lebi bangam bran hai ngami lawa haraga manaka du da bus stand manaka du leiba chu hing yon pam amadagi no pi macha du mangna chu hing leiraga pithaki no pa macha se ga no pi macha khenari ji sahi manga taruk khatani mokoi ni sahi manga moki difference hai tare ada asumna no mida do no pa du su satkiram Matangi numita so mukthena kanda mo sai do maina nang aigi chuhing lebi bangambran amuk so haram asumna matangi numita su chuhing pithalan matangi amuk numita su sai no bimsa do mulai madu do mo hai nang aigi de mukta chapot lei bangambra hoi chapot khare lege chapot khar leiram asumna nungti gi mana chu dagi chu mehi chuhing chana thangna ba summana demand to wasing ado khara dum ning badi thungalam aduga no manu padun hai na koi wam hage karigino noina smaina chahi noriba noina lambi da se ni ri simarum karigino kai amu yam ko dong cha da bagino na hai mana hai hingmang am dam honar ko da khodi smaina ngang uring de gi bikhani raga la ko ni aduga yum de gi smai sum tambi rok pani na upai kaim te leiti na hak tong na lare gheram laba aduga nasang na to phajanam labadi aisu sumaina bikhani ramoy nang dom na isu office karongani asumna mahaki wapam aduda Sam Kumar taram bus stand aduda nungti gi masu bus tongaga mage company gi thabak ama adum chatpani adaida makhoi ni nungti gi sum wari khara sanarme masu nu pim sa do wari sanabadu sum interest lai boy kari boy wari sanabadagi matam khara sum hau kiram
nang din namin kari kawi hangka naman hai ay ming Deepika kawi hairami oh Deepika ay ming no Shyam kawi nang chahi kya sura ba ay chahi tara turuk sure oh ay na kun mathoy adu dei na no de hali se chahi manga mutani ne oh mani ay wahai ge mingon da samani sum sen ni raga leiba se kari kana doino sen ni ganu adu gi saru tabak to sen thokpa tabak macha ma toroga haibadi tabak sugera mi mayumda tabak yaurugera karigumba khadi to madu nata dana nangna smaina tabak yawbaja tabak chimingo dagi nira bikya nira nangna smaina saba tabak to se mini yamna nuai tabani bikya ni dana bana hak tabak si aina haribasi to hai bikya ni dana ba to ba pare adudi bikya ni dana ba ino wanda wa ma hai nang yaba ngamgadrai karino sumdorsi nangi yumduda aibu pusalo adu orabadi bikhani diredana nangoda sunukti ge ina yetpa pibira roi adu itaradi yare nangna pamdaba bikhani ba sutoni nangam gadro matam aduda maksu khale mana hariwase bu garino asumna numit adudi satkre khara leraga makhoi ni adumana sum thengnei nupi masa si so dum leiramme mak so nukti gi company ma gi thabak yaw chatpani na nupi masa si adum thengnei adaida makhoi ni kongnare ming pu mama han bada de ming khangnar mana te mamai thang de maming khangnar bani na ai gi ming na Deepika na ki ming na Shyam Kumar oi Shyam Kumar ai gi de chu hing leram ko asumna thabak nukti gi chatpasida mangonda lakna boy karim na boy adumak mongon tha thoram mumai thang de gi mana aina hai ba sunang ya de bikhya smaina ni raga sum hingi jibu kari marong gi nomi nangna kari no aina bikhya ni raga na so am pa na ri bo adu be tar de bikhya so ni de na ba na khoi gi yum da sum thamo da na mi gi mamang da nu ai tra de bikhya so ni ra roi na khoi yum da sum lai ra ni adu ra de nangna pam da basu aisu kaisu to roi da na ai pusan biro na khoi do ine leire ge ba hei taning de madu oi ba ya ba na ti nangi si ai sakthi hai ro ai bikhari ni hai ro adu ra ga na to edana ni bata ba ni ai ne bikhani ra ga nangna kari gi wari no asum no hai se haram numida do hoki mathangi numida mu lak Shyam Kumar magi wakanda karigum makradi sum pawram chahi tara tro hai je dumi khalak liban opi masa amadi oid adugi mathakta mana yengudam no pi masa se masak su yam kana thiba nati mana seliba fijon sing ase hongdog laba aduga karigum mana yum daga ma oidana leiradi marasi su lei masak matok su dum nuksiri jan masi thangai sing na mana ibu nuksiri jala aina mabu yumda pusalase hari se mane gari jala hekta hang lage mathangi numita muk thana ki oi Shyam Kumar ai gi da mukta sa po leibung amro oh kasi sunang thengnare phare ne dudi nangi bikhani basi tongna na ba ai nang go koi yumda pusalage nang ta seng ne yagadra aseng bar haisibo mane aseng mane aina nang pusaladi bikhya mingon da gi ni basi nang soidana to ani ko adudi topi ge na bikhya ni babu soidana topi ge adu iba tharadi hauju mak chalasira yes chalasi hauju mak chalasi ado amohana bikhya ni badi nang yaroi ko asi matung da mayum da pusan ki purga laki mana jo khan ki masak tum bane am pajari haigumdana aisu company de thabak macha ama tawre ma thakpadi kari sunnati adubu bikhani badi khoi yumda le de ma to ni dana soidana phare asumna mayumda Deepika Shyam Kumar na pusalaga laki harau mayumda mama pa da mana nupi ma pusale haiba matamda mama pa di nupi du u matamda asaw bo ikre kari ndo ji de kana no pusale ji bo ima lambi de bikhani bane
ꯑꯩꯒ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯠꯄꯗ ꯊꯦꯡꯅꯕꯅꯤ ꯀꯔꯤ ꯕꯤꯈ꯭ꯌꯥꯔꯤ ꯑꯃ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯅꯪꯕꯨ ꯊꯕꯛ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯦ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯑꯃ ꯌꯥꯎꯔꯦꯅ ꯍꯩꯅꯁꯤꯡ ꯇꯝꯕꯤꯔꯦ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯕꯤꯈ꯭ꯌꯥꯔꯤ ꯑꯃꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧꯅꯦꯅ ꯄꯨꯔꯛꯄ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯃꯥꯁꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ ꯃꯥꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯈꯛꯇꯒꯤ ꯋꯥꯅꯤ ꯐꯤꯖꯣꯜ ꯍꯣꯡꯇꯣꯛꯂꯕꯗꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯕꯤꯈ꯭ꯌꯥꯁꯨ ꯅꯤꯔꯔꯣꯏ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯁꯨ ꯁꯥꯎꯔꯝꯃꯤ ꯃꯄꯥꯁꯨ ꯁꯥꯎꯔꯝꯃꯤ ꯑꯉꯛꯄ ꯐꯪꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯋꯥꯐꯝ ꯑꯁꯤꯗ ꯇꯥꯕꯗ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯃꯐꯝ ꯑꯁꯤꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯅꯪꯅ ꯅꯨꯄꯤ ꯑꯁꯤ ꯇꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯗꯤ ꯅꯪꯒꯤ ꯂꯩꯐꯝꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯒ ꯄꯨꯟꯅ ꯂꯩꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯂꯩꯐꯝ ꯁꯨꯡꯂꯩ ꯂꯩꯇꯦ ꯅꯨꯄꯤꯁꯤ ꯆꯠꯍꯟꯈꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯌꯥꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯊꯝꯒꯗꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯐꯔꯦ ꯀꯔꯤ ꯇꯧꯔꯨꯅꯤ ꯑꯩꯅꯗꯤ ꯄꯨꯁꯟꯅꯦꯅ ꯄꯨꯔꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯂꯩꯐꯝ ꯑꯃ ꯊꯤꯕ ꯇꯥꯔꯦꯗꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛ ꯂꯥꯛꯈꯤ ꯁ꯭ꯌꯥꯝ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯂꯩꯐꯝ ꯂꯩꯇꯦ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯊꯤ ꯑꯃꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯊꯤ ꯁꯨꯝ ꯅꯨꯄꯤꯗꯨ ꯄꯨꯔꯒ ꯃꯥꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯂꯩꯀꯣꯟ ꯃꯐꯝꯗ ꯁꯨꯝ ꯆꯠꯂꯤ ꯀꯣꯟꯅꯪꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯗꯤꯄꯤꯀꯥ ꯅꯪꯕꯨꯗꯤ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯜꯂꯛꯑꯦ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯁꯤꯔꯥ ꯃꯇꯝ ꯑꯗꯨꯗ ꯗꯤꯄꯤꯀꯥꯅ ꯍꯥꯏꯈꯤ ꯑꯩꯗꯤ ꯌꯥꯏ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯅꯈꯣꯏꯗ ꯑꯩꯗꯤ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯋꯥꯐꯝ ꯑꯁꯤ ꯍꯪꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯈꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯍꯣꯡꯂꯁꯤ ꯃꯟꯗꯤꯔꯗ ꯆꯠꯂꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯃꯟꯗꯤꯔ ꯑꯃꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯅ ꯀꯩꯁꯨ ꯁꯦꯜꯁꯨ ꯌꯥꯝ ꯆꯪꯕ ꯅꯠꯇ꯭ꯔꯦ ꯏꯆꯝ ꯆꯝꯅ ꯚꯒꯋꯥꯟꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯄꯔꯦꯡ ꯑꯅꯤ ꯑꯃꯃꯝ ꯍꯣꯡꯅꯔꯒ ꯂꯥꯏꯕꯛꯇ ꯁꯤꯟꯗꯨꯔ ꯅꯝꯃꯒ ꯂꯨꯍꯣꯡꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯨꯍꯣꯡꯈꯤ ꯃꯟꯗꯤꯔꯗ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯈꯤ ꯑꯃꯔꯣꯝꯗ ꯄꯥꯎꯁꯤ ꯇꯥꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯋꯥꯕ ꯑꯣꯏꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 22ꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯂꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯕꯤꯈ꯭ꯌꯥ ꯈꯔ ꯈꯔ ꯅꯤꯔꯒ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯍꯤꯡꯉꯒ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯌꯨꯝꯗꯨꯗ ꯄꯨꯁꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯦ ꯏꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯤꯔꯒ ꯑꯃꯨꯛꯇꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯏꯆꯥꯗꯨ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯈꯤ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯆꯪꯉꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯌꯨꯝ ꯑꯁꯤꯗꯗꯤ ꯏꯆꯥꯅꯨꯄꯥ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯗ꯭ꯔꯦ ꯃꯍꯥꯛ ꯕꯤꯈ꯭ꯌꯥꯔꯤ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯄꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯃꯔꯝꯗꯅꯦ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯪꯉꯛꯀꯅꯨ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯍꯥꯏꯈꯤꯔꯝꯃꯤ ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯏꯟꯐꯣꯔꯃꯔꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯑꯃꯗꯤ ꯗꯤꯄꯤꯀꯥ ꯄꯨꯂꯤꯁꯅ ꯐꯥꯈꯤ ꯅꯈꯣꯏꯅꯤꯗꯤ ꯀꯔꯤꯒꯤ ꯆꯍꯤ ꯁꯨꯗꯅ ꯅꯨꯄꯤꯁꯤ ꯄꯨꯔꯒ ꯅꯪꯅ ꯆꯠꯂꯤꯕ ꯆꯍꯤ ꯁꯨꯗꯅ ꯅꯨꯄꯤ ꯄꯨꯕ ꯑꯁꯤ ꯅꯪ ꯌꯥꯒꯅꯤ ꯈꯟꯕ꯭ꯔꯣ ꯅꯪ ꯖꯦꯜꯗ ꯂꯩꯕ ꯇꯥꯕꯅꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯅꯁꯥꯅ ꯆꯍꯤ 12 ꯁꯨꯔꯦ ꯅꯨꯄꯤꯁꯤꯗꯤ ꯁꯨꯝꯅꯇꯒꯤ ꯆꯍꯤ 13 ꯈꯛꯇꯅꯤ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝꯗꯨꯗꯤ ꯆꯍꯤ 19 ꯁꯨꯒꯗꯕ ꯊꯥ 2 ꯋꯥꯠꯂꯤ ꯃꯃꯥ ꯃꯄꯥꯅ ꯅꯪꯒꯤ ꯅꯊꯛꯇ ꯇꯧꯔꯛꯂꯤꯕ ꯀꯝꯄ꯭ꯂꯦꯟꯁꯤꯗ ꯅꯪꯅ ꯕꯤꯈ꯭ꯌꯥꯅꯤꯗꯨꯅ ꯍꯤꯡꯖꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯤ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯅꯌꯨꯝꯗꯁꯨ ꯄꯨꯁꯤꯟꯗꯕ ꯑꯗꯨꯒ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯆꯠꯄ
नाहक चाही सूदब नुपी मचा अमा फादुना इज्जत मांगनबगीदमक पोक्सो एक्ट की मखादा नाहक चप चाब चराक फंगदब मरम करी ले असुमना पुलिसना मराल सिकी तसेनमक चाही सूदबा अंगांग अमा हाइबदु पोक्सो एक्ट की मखादा केस अमा पांचलदि ममा मपाना इज्जत मांगनबिरे हाइदना केस अमा पांचनबा यागदोरिब असुमना चाही सूदबा नुपी मचा अमबु नुपा अमना नुंसिनरिबनि हादुना यानाबगी मरमदा ओइरबसु नुपी मचा अदुबु नमदुना नमजा नमथेक तौदुना चेन चोंगिबनि हादुना युम्बा लंबिदा पुसिनबा तारगदि हारिबा मियोय अदो पोक्सो एक्ट की मखादा तोंगानबा चार्ज कया मरुम फंगबा याबगी वाफम लेख्रे थौदोक असे मणिपुरदसु समानना थोकिबा कया मरुम लेखि नुपी मचा अमबु यानाय हादुना चेन चोंगोरगा नुपी दुगी मपाम महाकी मयुम ममा मपागी मियोय सिंगना इचाबु नमदुना नमजानो थेक्तरो इजत मांगनबिरे हाइदुना पोक्सो एक्ट पांचनलगा अवाबा ताबगी थौदोकसे कोइगी मफमसिदसु थोकिबा लेरे समानना श्याम कुमार की मफमदसु असुमना पोक्सो एक्ट पालब मतुंगदा जेल दा थाजलक मीगी ममांगददी अताबा मीना सिंगनदी कयादा फजद्रबा पोक्सो एक्ट आई जेल दा लैरी हाइबा वाफमसिदी सही सुद्रिबा नुपी मचा अमबु नमदुना नमजा नमथेक नरुबगीदमक जेल दा लैबनी हाइदुना चाउरबा बदनाम अमा चागदोरिबनी असुमना श्याम कुमार महाक जेल दा थाजिनकी नुपीदुना मु हाइकी आइदी श्याम कुमार लैबा मफमदा लैगनी महाक लैतबा मफमदा आइदी लैबा ngamloi हाइदुना हाइकिरम वाफम अदुदा पुलिसना हाइकी नाहक चाही सुद्री महाक लैबा यारोय महाकति पोक्सो एक्ट की मखादा जेल दा लैरबनी नंग मतौ करमना मागा लैगदोरिबनो आई महाका पुन्ना फामिनबने महाका पुन्ना आई युमदगी थोमिनबने महाका पुन्ना आई लेमिनबने महांगना फंगनिबा चेरासे आइसु चपचाना फंगजगी महांगना लैरिबा जेल अदुदा आइसु मागा पुन्ना लेमिनजगे महाक लैतम फमदे आई लेबा ngamloi हाइदुना हाइरमनि असुमना पुलिसना मुक नुपी मचादो ngang चैबा तौखी इमुंग मनुंगी मियोय सिंगना मुक नुपी मचादो मुक ngang चैबा तौखी अदुबु नुपी अदो करिगुमा मता हाइबा याकिरमथे असुमना नुपी अदुगी मवोंग मतौ चिंगनबदगी ममा मपा मचा नुपी अदु मेडिकल चेकअप तौखी मेडिकल चेकअप तौबा मतम खरा श्याम कुमार गा मफम अमदगी लैरुबदुना मरम ओइरकादा मेडिकल चेकअप तौबा मतमदा नुपी मचादो प्रेग्नेंट ओइरमकी हाइबदी ममा अमा ओइकी मिरोलमी अदुबु मदुगी मतुंगदे इमुंग मनुंग असावबा हाइबदो ओइखिरम मदुगी मखा तारकपदा महाक युम असिदा थंबा ngamloi हाइबो वाफम असे अदुबु लैरबदी कदाइदा लैगनी महांगनासु श्याम कुमारना लैरि मफमदु लैजगे हाइबदा पुलिसनासु याखिबा नथि पुलिसति चटख्रे इमुंग मनुंगनदी टेस्ट तौरुबा मतमदा प्रेग्नेंट हाइबदु ओइरमकी मिरोलमकी मदुगी मतुंगदा नारी निकेतन संस्था मफम अमदा हाइबदी असुगुम्बा नुपीसिंग कना लैजद्रबा नुपीसिंगी लैफम अमा ओइरिबा नारी निकेतन संस्था हारिबा मफम असिदा दीपिका महा लैखिरम असुमना नुपादुना दीपिका कदाइदा चटख्रबगे कदाइदा लैखरबगे हाइदुना अमुक जेल अदुगी मनुंगदगी महाक तत्तना हंगलखिरमी श्यामना दीपिका अमुक्तंग उनजगे हाइदुना जेलरदा यामना कन्ना हाइकी अदुबु अयाबदी सुंपी पीगिथि असुमना मतम खरा होखी खरा लैरगा मतम खरा सुम था मानी मतंग असुम होखिरमी असुमना 2024 लाखी अदुबु महानु उजनिंग दीपिकादी उनब फंगिथि करमनदी उनगनी जेल अमगी मनुंगदा पोक्सो एक्ट की मखादा लैरिबा अदुगा नुपी मचा अमबु महांगना फादुना चाही सुद्रिबा नुपी मचा अमबु कोइपु पुरुरबनी हाइबगी पोक्सो एक्ट की मखादा लैरिबा मियोय अमना महाक्का हाना माना कोइपु पुरुगा चलुबा नुपी अदुबु अमुक्तंग उनजगे हाइबा वाफमसिदा करम्बा मियोयना करम्बा जेल दुगी ऑफिसर ना यागदगी असुमना चाही अहुम हौख्रबा मतुंगदा अनौबा ऑफिसर अमखक जेलर ओइना लाके जेलर सिगी ममिंग जितेंद्र प्रसाद कौई डिप्यूटी जेलर अलीगढ़ लैबा मियोयसे साना खोनबदा थवाई यामना यावबा अदुगा महाक्सी UPPS की ओइना एग्जाम अमा थार मतुंगदा मासे थाबदी UPSC की एग्जाम थाबनी अदुदा माइ पाक्तबदी UPPS हाइबसी थारकान डायरेक्ट मासे
ꯖꯦꯂꯔ ꯑꯣꯏꯅ ꯊꯕꯛ ꯆꯪꯂꯛꯈꯤ ꯖꯦꯂꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯖꯦꯜꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯖꯦꯂꯔꯒ ꯎꯅꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯎꯅꯔꯦ ꯑꯗ ꯃꯍꯥꯛꯅ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯅ ꯖꯦꯂꯔꯗꯨ ꯎꯕ ꯃꯇꯝꯗ ꯃꯥ ꯌꯥꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯈꯨꯠ ꯍꯦꯛ ꯂꯣꯟꯅꯕ ꯁꯥꯞ ꯁꯥꯞꯅ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯥꯞ ꯑꯩ ꯖꯦꯜ ꯑꯁꯤꯗ ꯍꯣꯏꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗꯤ ꯃꯤꯍꯥꯜ ꯃꯤꯄꯨꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯐꯕ ꯊꯕꯛꯀꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯁꯥꯔ ꯑꯩ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯩ ꯁꯤꯗꯩꯗ ꯑꯩ ꯀꯟꯚꯤꯛꯁꯟ ꯇꯥꯔꯒ ꯂꯩꯖꯕꯅꯤ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯄꯣꯛꯁꯣ ꯑꯦꯛ ꯍꯥꯏꯕꯁꯤꯗꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯣ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯒꯤꯗꯃꯛ ꯖꯦꯜ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕ ꯁꯥꯞ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯖꯦꯂꯔꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯅꯤꯡꯂꯝꯗꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯑꯦꯚꯣꯏꯗ ꯇꯧꯔꯒ ꯆꯠꯈꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯥꯁꯦ ꯁꯥꯞꯅ ꯑꯗꯨꯝ ꯃꯥꯁꯦ ꯍꯥꯏꯔꯝꯃꯦ ꯑꯗ ꯃꯃꯩꯊꯪꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯉꯥꯏꯇꯗ ꯁꯥꯞꯅ ꯇꯧꯔ ꯁꯨꯝ ꯇꯧ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅ ꯁꯨꯝ ꯈꯜꯂꯦ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯇꯝꯁꯦ ꯈꯤꯇꯪ ꯍꯧꯈ꯭ꯔꯦ ꯑꯗ ꯑꯅꯧꯕ ꯖꯦꯂꯔ ꯑꯣꯏꯕꯅꯤꯅ ꯖꯦꯂꯔ ꯂꯥꯛꯏꯕꯗꯨꯗ ꯃꯥ ꯁꯥꯞ ꯇꯧꯔꯒ ꯁꯨꯝ ꯂꯩ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯎꯅꯅꯕꯒꯤ ꯋꯥ ꯑꯝꯇ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯅ ꯉꯁꯥꯏ ꯖꯤꯇꯦꯟꯗ꯭ꯔ ꯄ꯭ꯔꯁꯥꯗꯅ ꯍꯥꯏꯔꯝꯃꯤ ꯃꯃꯩꯊꯪꯗ ꯖꯦꯜꯒꯤ ꯑꯙꯤꯀꯥꯔꯤ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯍꯪꯉꯤ ꯁꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕ ꯍꯥꯏ ꯁꯥꯔ ꯁ꯭ꯌꯥꯝ ꯀꯨꯃꯥꯔ ꯀꯧꯕꯅꯤ ꯀꯩꯒꯤꯅꯣ ꯃꯥ ꯖꯦꯜ ꯂꯩꯁꯦ ꯁꯥꯔ ꯑꯁꯤ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯩꯕꯅꯤ ꯀꯔꯤꯅꯣꯅꯦ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯂꯩꯔꯒ ꯃꯥꯅ ꯁꯤꯗꯩꯗ ꯑꯩꯉꯣꯟꯗ ꯁꯥꯞꯅ ꯇꯧ ꯂꯩꯔꯤꯁꯤ ꯃꯁꯤ ꯍꯌꯦꯡꯒꯩ ꯑꯩꯉꯣꯟꯗꯅꯦ ꯁꯤꯗ ꯊꯕꯛ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯑꯄꯟꯕ ꯄꯤꯍꯟꯒꯅꯨ ꯀꯣ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯌꯦꯠꯂꯦꯅ ꯑꯁꯨꯝꯅ ꯃꯥꯁꯤ ꯈꯔ ꯑꯦꯚꯣꯏꯗ ꯇꯧꯔꯝꯃꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯁꯤ ꯑꯃꯨꯛꯁꯨ ꯌꯥꯔꯒꯗꯤ ꯑꯅꯧꯕ ꯖꯦꯂꯔꯅꯤꯅ ꯍꯥꯟꯅꯒꯤ ꯖꯦꯂꯔꯗꯣ ꯍꯥꯏꯖꯕ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛꯇꯪ ꯑꯅꯧꯕꯁꯤꯗ ꯍꯥꯏꯖꯔꯒꯗꯤ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕꯁꯤ ꯌꯥꯏꯗꯅ ꯃꯥꯅ ꯈꯜꯂꯦ ꯑꯗ ꯀꯔꯤꯅꯣ ꯃꯥꯅ ꯑꯁ ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯐꯪꯗꯣꯏꯅꯣ ꯅꯣꯡꯃꯗꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯉꯦ ꯅꯣꯡꯃ ꯇꯥꯟꯖꯥ ꯑꯃ ꯐꯪꯉ ꯑꯗꯨꯃꯥꯏꯅ ꯁꯥꯞ ꯑꯩ ꯁꯥꯞ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯩ ꯁꯥꯞ ꯑꯩꯒꯤ ꯗꯤꯄꯤꯀꯥ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨ ꯁꯤꯅꯦꯕ ꯀꯩꯅꯣ ꯅꯪ ꯗꯤꯄꯤꯀꯥ ꯎꯅꯍꯜꯂꯨ ꯍꯥꯏꯗꯤ ꯁꯥꯞ ꯑꯩ ꯄꯣꯛꯁꯣ ꯍꯦꯛꯀꯤ ꯃꯈꯥꯗꯗꯤ ꯆꯪꯉꯛꯄꯅꯤ ꯑꯗꯣ ꯁꯥꯞ ꯑꯩꯅ ꯃꯥꯕꯨ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕ ꯅꯠꯇꯦ ꯁꯥꯞ ꯅꯣꯡꯃ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯃꯍꯥꯛꯇꯣ ꯚꯤꯈ꯭ꯌꯥ ꯅꯤꯗꯨꯅ ꯂꯩꯔꯝꯕꯅꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯆꯍꯤꯗꯨ ꯌꯥꯝ ꯌꯥꯝꯃꯒ ꯚꯤꯈ꯭ꯌꯥ ꯅꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯁꯥꯞ ꯃꯥꯅ ꯆꯨꯍꯤꯡ ꯊꯛꯀꯦ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯆꯨꯍꯤꯡ ꯃꯉꯣꯟꯗ ꯄꯤꯊꯛꯈꯤ ꯑꯗꯨꯕꯨ ꯁꯥꯞ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝꯅ ꯂꯝꯕꯤꯗ ꯉꯥꯏꯔꯒ ꯆꯨꯍꯤꯡ ꯊꯛꯀꯦ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏ ꯃꯥꯒ ꯑꯩꯒ ꯆꯍꯤ 5-6 ꯈꯦꯠꯅꯩ ꯑꯩ ꯈꯪꯉꯤ ꯁꯥꯞ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯒ ꯏꯃꯥ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯑꯩ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯝꯕꯤꯗ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯕꯁ ꯉꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯅꯨꯡꯁꯤꯖꯕꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯂꯨꯅ ꯆꯥꯟꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯚꯤꯈ꯭ꯌꯥ ꯅꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯉꯤ ꯃꯍꯥꯛꯅꯁꯨ ꯚꯤꯈ꯭ꯌꯥ ꯅꯤꯕꯁꯦ ꯑꯩꯅ ꯅꯤꯅꯤꯡꯗꯨꯅ ꯅꯤꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯃꯥ ꯏꯄꯥꯅ ꯇꯝꯕꯤꯔꯛꯄꯗꯒꯤ ꯑꯩꯁꯨ ꯚꯤꯈ꯭ꯌꯥꯁꯦ ꯅꯤꯔꯛꯄꯅꯤ ꯅꯈꯣꯏꯗꯧꯅ ꯅꯁꯛ ꯅꯇꯧ ꯐꯖꯔꯝꯂꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯝꯃꯕ ꯑꯩꯁꯨ ꯀꯔꯤꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯔꯨꯒꯅꯤ ꯅꯈꯣꯏꯗꯧꯅ ꯑꯩꯁꯨ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈꯤ ꯑꯁꯨꯝꯅ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯊꯕꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯂꯝꯕꯤꯗ ꯑꯗꯨꯝ ꯑꯩꯅ ꯑꯆꯥꯄꯣꯠ ꯂꯩꯅꯕꯒꯤꯗꯃꯛ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯁꯥꯞ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯝꯖꯥ ꯅꯝꯊꯦꯛ ꯀꯔꯤꯒꯨꯝꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯁꯥꯞ ꯌꯥꯔꯒꯗꯤ ꯑꯩꯒ ꯗꯤꯄꯤꯀꯥꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ ꯑꯩ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯥꯞ ꯗꯤꯄꯤꯀꯥꯒꯤ ꯃꯆꯤꯟꯗꯒꯤꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯈꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛꯇꯪ ꯃꯥꯒꯤ ꯃꯆꯤꯟꯗ ꯍꯪꯕꯤꯌꯨ ꯁꯥꯞ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯖꯦꯜ ꯑꯁꯤꯗꯁꯨ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯩ ꯄꯅꯤꯁꯃꯦꯟꯇꯣ ꯑꯩ ꯗꯟꯗꯤꯗꯨ ꯐꯪꯗꯨꯅ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯇꯁꯦꯡꯅ ꯃꯈꯥ ꯇꯥꯅ ꯑꯩ ꯑꯗꯨꯃꯛ ꯆꯩꯔꯥꯛꯇꯨ ꯐꯪꯖꯈꯤ ꯑꯗꯨꯕꯨ ꯁꯥꯞ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯆꯩꯔꯥꯛꯁꯤ ꯀꯟꯃꯜꯂꯤ ꯑꯩ ꯅꯝꯖꯥ ꯅꯝꯊꯦꯛꯅꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ ꯑꯩꯗꯤ ꯁꯨꯞꯅꯇꯪꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯄꯨꯔꯛꯈꯤꯕꯅꯤ ꯀꯔꯤ ꯅꯪꯅ ꯀꯔꯤꯒꯤ ꯄꯨꯟꯁꯤ ꯀꯜꯂꯤꯕ ꯚꯤꯈ꯭ꯌꯥꯔꯤ ꯑꯃꯕꯨ ꯅꯪꯅ ꯅꯝꯖꯥ ꯅꯝꯊꯦꯛ ꯇꯧꯔꯒ ꯄꯨꯔꯒ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯠꯂꯨꯔꯒ ꯅꯪꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯜꯂꯦꯗꯤ ꯀꯔꯤ ꯁꯥꯞ
ꯑꯩꯒ ꯃꯥꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯕꯤꯈ꯭ꯌꯥ ꯅꯤꯗꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯆꯤꯟꯃꯛꯅ ꯑꯩ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯨꯁꯜꯂꯣ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯄꯨꯁꯜꯂꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯃꯌꯨꯝꯗꯁꯨ ꯑꯩ ꯕꯤꯈ꯭ꯌꯥ ꯅꯤꯕ ꯆꯠꯂꯔꯣꯏ ꯂꯝꯕꯤꯗꯁꯨ ꯕꯤꯈ꯭ꯌꯥ ꯅꯤꯔꯔꯣꯏ ꯑꯔꯥꯛꯄ ꯀꯅꯥꯗꯒꯤꯁꯨ ꯑꯩ ꯁꯦꯜ ꯅꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯐꯥꯒꯤ ꯑꯣꯏꯕꯣꯏ ꯅꯤꯡꯏ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯀꯥꯟꯗꯁꯨ ꯃꯍꯥꯛꯅ ꯌꯥꯝ ꯇꯠꯇꯅ ꯍꯥꯏ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ ꯃꯃꯩꯊꯪꯗ ꯑꯩꯅ ꯈꯜꯂꯛꯈꯤ ꯑꯩꯁꯨ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯦ ꯃꯥꯒ ꯑꯩꯒꯤ ꯆꯍꯤ 5 ꯈꯦꯠꯅꯔꯕꯁꯨ ꯃꯥꯁꯨ ꯃꯁꯛ ꯄꯪꯊꯤ ꯊꯤꯕ ꯅꯠꯇꯦ ꯃꯄꯤ ꯃꯔꯣꯟ ꯅꯤꯡꯊꯤꯖꯅ ꯍꯣꯡꯗꯣꯛꯂꯕꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯅ ꯑꯣꯏꯒꯅꯤ ꯕꯤꯈ꯭ꯌꯥꯔꯤ ꯑꯃ ꯃꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯑꯃꯣꯠꯄ ꯐꯤꯖꯣꯜ ꯁꯦꯠꯄꯒꯤ ꯋꯥꯅꯤ ꯐꯤꯖꯣꯜ ꯍꯣꯡꯗꯣꯛꯂꯕ ꯃꯁꯝ ꯃꯅꯥ ꯂꯣꯏꯅ ꯁꯦꯝꯂꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯒꯨꯝ ꯁꯣꯏꯗꯅ ꯑꯣꯏꯕ ꯌꯥꯒꯅꯤ ꯈꯟꯕꯗꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯅꯣꯡꯃ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯄꯨꯁꯤꯜꯂꯒꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯕꯤꯈ꯭ꯌꯥ ꯅꯤꯔꯔꯣꯏꯀꯣ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯕꯗꯒꯤ ꯁꯥ ꯑꯩꯅ ꯃꯥꯕꯨ ꯄꯨꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯁꯥ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯌꯨꯝꯗ ꯑꯩꯅ ꯃꯥꯕꯨ ꯄꯨꯁꯟꯕ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯅ ꯌꯥꯈꯤꯗꯦ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩꯗꯪ ꯂꯩꯕꯗꯤ ꯌꯥꯅꯤ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯂꯩꯕꯒꯤꯗꯤ ꯂꯩꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯏꯄꯥꯅ ꯇꯥꯟꯊꯣꯔꯛꯈꯤ ꯁꯥ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯗ꯭ꯔꯦ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯕꯅꯤꯅ ꯃꯥꯒ ꯑꯩꯒꯗꯒꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅꯤ ꯀꯣꯏꯆꯠ ꯆꯠꯈꯤ ꯑꯗꯨꯕꯨ ꯚꯔꯥ ꯊꯤꯕ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯗꯤ ꯂꯩꯕ ꯌꯥꯒꯅꯤ ꯌꯨꯝ ꯄꯥꯟꯗꯕ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕ ꯌꯥꯅꯅꯕ ꯑꯩꯈꯣꯏꯅꯤ ꯃꯟꯗꯤꯔ ꯑꯃꯗ ꯆꯪꯗꯨꯅ ꯂꯨꯍꯣꯡꯈꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯏꯕꯥꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯗꯨꯅ ꯑꯩꯈꯣꯏꯅꯤ ꯀꯥ ꯚꯔꯥ ꯑꯃꯗ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯔꯣꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯁꯤꯟꯗꯨꯅ ꯑꯩꯒꯤ ꯊꯛꯇ ꯄꯣꯛꯁꯣ ꯑꯦꯛ ꯄꯥꯜꯂꯒ ꯑꯩꯕꯨ ꯐꯥꯅꯅꯕ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯕ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯅ ꯑꯩ ꯇꯥꯟꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯂꯛꯄꯗꯒꯤ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯃꯈꯣꯏꯅ ꯂꯤꯕ ꯉꯝꯈꯤꯗꯦ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ ꯃꯃꯩꯊꯪꯗ ꯑꯩꯒꯤ ꯂꯩꯐꯝꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤ ꯁꯥ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯕꯨ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯕ ꯑꯗꯨꯒ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯩꯕꯨ ꯖꯦꯜ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯁꯥ ꯑꯩꯕꯨ ꯊꯝꯖꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯕꯤꯌꯨ ꯁꯥ ꯑꯩ ꯗꯤꯄꯤꯀꯥꯕꯨ ꯑꯩꯅ ꯃꯤꯅꯝꯈꯤꯗꯦ ꯁꯥ ꯃꯥꯒ ꯑꯩꯒ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒ ꯑꯩꯒ ꯎꯅꯍꯜꯂꯛꯇꯕꯗꯣ ꯆꯍꯤ 3 ꯁꯨꯔꯦ ꯁꯥ ꯑꯩ ꯗꯤꯄꯤꯀꯥ ꯎꯅꯤꯡꯉꯦ ꯁꯥ ꯄ꯭ꯂꯤꯖ ꯁꯥꯕꯅ ꯑꯃꯨꯛꯇꯪ ꯌꯥꯔꯕꯗꯤ ꯑꯩ ꯗꯤꯄꯤꯀꯥꯒ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯨ ꯗꯤꯄꯤꯀꯥ ꯑꯃꯨꯛꯇꯪ ꯎꯅꯕ ꯉꯝꯂꯕꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯁꯥ ꯑꯩ ꯗꯤꯄꯤꯀꯥꯒ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯨ ꯁꯥ ꯗꯤꯄꯤꯀꯥꯒ ꯑꯃꯨꯛꯇꯪ ꯎꯅꯍꯟꯕꯤꯌꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯦꯂꯔ ꯖꯤꯇꯦꯟꯗ꯭ꯔ ꯄ꯭ꯔꯁꯥꯗ ꯑꯉꯛꯄ ꯑꯣꯏꯈꯤꯔꯝꯃꯤ ꯑꯣ ꯃꯥꯒꯤꯁꯤꯗꯤ ꯀꯦꯁ ꯃꯈꯜ ꯑꯃꯅꯤꯗꯅ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯗꯤꯄꯤꯀꯥ ꯀꯗꯥꯏꯗ ꯂꯩ ꯁꯥꯕ ꯑꯩꯅ ꯖꯦꯜ ꯑꯁꯤꯗ ꯂꯩꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯗꯤꯄꯤꯀꯥ ꯑꯃꯨꯛ ꯖꯦꯜꯁꯤ ꯂꯥꯛꯈꯤꯗꯦ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯃꯥ ꯃꯄꯥꯗ ꯍꯪꯂꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯁꯥꯕ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯖꯈꯤꯔꯝ ꯃꯃꯩꯊꯪꯗ ꯖꯦꯂꯔ ꯖꯤꯇꯦꯟꯗ꯭ꯔ ꯄ꯭ꯔꯁꯥꯗꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅꯕꯨ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤ ꯅꯨꯄꯤꯁꯤꯗꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯁꯥꯕ ꯗꯤꯄꯤꯀꯥ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯒ ꯅꯣꯏ ꯀꯦꯁꯇꯨꯗꯒꯤ ꯐꯥꯒꯠꯂꯣ ꯑꯗꯨꯒ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯈꯤꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯌꯥꯎꯔꯝꯒꯅꯤ ꯐꯥꯏꯜ ꯍꯥꯡꯇꯣ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯠꯂꯒ ꯅꯨꯄꯤꯗꯨ ꯂꯩꯕ꯭ꯔꯥ ꯍꯪꯉꯨ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯁꯥꯕ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯤꯌꯨ ꯗꯤꯄꯤꯀꯥ ꯍꯥꯏꯗꯨ ꯀꯗꯥꯏ ꯂꯩ ꯗꯤꯄꯤꯀꯥꯗ ꯅꯝꯖꯥ ꯅꯝꯊꯦꯛꯇꯨꯅ ꯃꯍꯥꯛꯅ ꯂꯝꯆꯠ ꯆꯠꯈꯤꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯤꯕꯅꯤꯅ ꯋꯥꯐꯝꯁꯤ ꯈꯟꯅ ꯅꯩꯅꯕ ꯆꯨꯝꯃꯤꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯍꯤ ꯁꯨꯗ꯭ꯔꯒꯕꯨꯗꯤ ꯃꯗꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯐꯪꯐꯝ ꯊꯣꯛꯄ ꯆꯔꯥꯛ ꯐꯪꯉꯁꯨ ꯃꯍꯥꯛ ꯖꯦꯜꯁꯤ ꯂꯩꯔꯤ ꯆꯍꯤ 3 ꯍꯦꯜꯂꯦ ꯃꯁꯥꯁꯨ ꯀꯝꯄꯦꯅꯤꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏ ꯖꯦꯜꯗ ꯂꯩꯕꯁꯤꯅ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛꯁꯨ ꯃꯥꯡꯂꯝꯂꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯂꯝꯕꯤꯗ ꯆꯪꯈꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ ꯁꯨꯗ꯭ꯔꯒꯁꯨ ꯕꯤꯈ꯭ꯌꯥꯔꯤ ꯑꯣꯏꯒꯗꯕ ꯅꯨꯄꯤ ꯑꯃ ꯕꯤꯈ꯭ꯌꯥꯔꯤ ꯑꯣꯏꯍꯟꯗꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯉꯣꯟꯗ ꯄꯤꯔꯤꯕꯁꯤ ꯄꯣꯛꯁꯣ ꯑꯦꯛꯇꯤ ꯄꯥꯟꯐꯝ ꯊꯣꯛꯇꯦꯅ ꯀꯔꯤꯒꯤꯅꯣ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯣꯛꯁꯣ ꯑꯦꯛ ꯄꯥꯜꯂꯒꯗꯤ ꯅꯨꯄꯤꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕ꯭ꯔꯥ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯃꯨꯟꯅ ꯊꯤꯌꯨ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯊꯪ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯨꯛ ꯍꯧꯈꯤꯔꯝ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤ ꯃꯃꯥ ꯃꯄꯥꯅ ꯀꯣꯜꯂꯒ ꯂꯩꯔꯝꯗꯦ
ममा मपा उना मतमदा हाइकी महाक्ति श्याम कुमार ने लेइबो मफमदा लेगनी श्याम कुमार लेइतम मफमददि लेइरो हारकपदगिदि मा अखोइगो मरी लेनद्रे मदुगी सु मथक्ता महाक मिरोनबी हाइबदु ओरमी अखोइना टेस्ट तौर मतमदा मिरोनबा हाइबदु ओरमलबनिना अखोइना महाकपु लोक्सिनबा हाइबदु ngमकिदि अदुना मतम मदुदगी अखोइना महाका मरी लेनदे हाइबो वाफमसे हाइरम अदुबु मतम मदुदा नारी निकेतन की मफम अमदा जितेंद्र प्रसाद असिगुम नुपीसिंग हेक लेबदुदा मागी दीपिका कौब नुपी में यावब्रा हाइदुना पुलिस ने इन्वेस्टिगेशन चथकी इन्वेस्टिगेशन चथब मतमदा नारी निकेतन की मफम दुदा दीपिका लेरम खिरम मसिगी मतुंगदा मफम मदुदा दीपिका गा पुलिस जितेंद्र प्रसाद का उनरम ऐसे जेल लगी लापनी सब करी नाक श्याम कुमार खंगरा श्याम कुमार आई खंगे महाक असुमना महांगना नंगबु मुक्तंग उननिंगे है नंग उनबा याब्रा सब आई उनबा पामे महाक उनबा पामे अदुदी अदु कुइरबदी नंगना जेल चलगा माबु उनदबगी मरमदि करिनो सब अगी ओइरिबा फिबमसिना मतम अदुदा मचानुपी अमा फंगजरमी मचानुपीदु सही अनि रोम सुरमी असुमना कना लेजद्रबा इंथोकपिरबा अदुगा नारिनी केतन हारिबा मफम अदुदा महाक लेरमकी असुमना पुलिस की टीम जेल अदुदा लाखी गाड़ी थौजलखी मथंगदा श्याम कुमार लाओ मफम असिदा लाओ श्याम कुमार लाखी चेंसिलखी सब करी हाबिगदबा आई नखोय कना कना ले गाड़ी दी यावरिबा नुपीदो पुथारो असुमना नुपीदो पुथारखी अदुगदी महांगना निंगजरिबा महांगना उजनिंगलिबा महाकी दीपिका ओइरमकी यंगो कना माले यंगो सब दीपिका ना कमदौरी आई नुंगाइरी सिना कना सिना एकोइनेगी खुदोल चही अनि सुरे असुमना दीपिका अमदी श्याम कुमार जेलर अदुना आइन बुकायरबसु आइन द तोफम थोक्तब थबक खरा महांगना तोरम जेलर द अनौब चंगकपा जेलर अमन जेलर जितेंद्र प्रसाद ओइरमदरबदी हानगिदु ओइरमलबदी अदुमक उनरमदबसु याय अदुबु नमदुना जितेंद्र प्रसाद डिप्यूटी जेलर असिना महांगना पक्षो एकी मखाद मराल पीरिबसि यामना लाली हाइबा वाफम अमगा लोइनना मखाताना महांगना मकोय अनिगी ओइरिबा फिबमदुदा हेक्तमक थादोकपदी यादबनिना आइनगी ओइबा तौदबा यादबा कया मरुमसिंग अदो जितेंद्र प्रसाद कुचेन चेनबिरम असुमना मखोयगी मथक्ता सिरिबा मराल अदुदा पॉक्सो एक की मखादा फंगफम थोकपा मौगी एक सिंग अदुदा फंगफम थोकपा सिंग अदो उकिल लमा तानारबा मतुंगदा मागी मथक्ता सिरिबा मराल सिंग अदु लोइनमक सेमदोकननबगी होनकी नुपी अदु तसेंगनमक नमजा नमथेंगनदुना पुबा नते हौजिकति महाक मी हालुबा नते मी अमबु पुंसी मांगहलुबसु नते बिख्यानी दुना लेरम नुपी मचा अमबु पुंसी कल्लुनब होनबदा ममा मपान मागी मथक्ता पोक्सो एकी मखाद पालकीबा एक अदुना असुमना मंगोंदा चेराक फंखिबनी हाइबसे जितेंद्र प्रसाद खंखि असुमना तौफम थोक्तबा जेलर अमगी मथौदी नतबा आइनसु यादबा कया मरुम काइना महान होनसकी मरमदी करिगिनो असुमना लखनऊदा लेरिबा असिगुम्बा नुपी अदुगी मनाक्ता थवोइना चलगा जेलर मसामक चलकांदा नुपी अदु उनरुई गाड़ी द लौरुई पुरगा लाई जेल अदुगी मनुंगदा उनहली मदुगी मथंगदा मखोइगी अचुमरानु खंगलबा मतुंगदा साब आई पोक्सो एक की मखादा जेल असिदा लेजबनी हाइबा मतमदा महांगना लाना लौरुबदो पोक्सो एक की मखादा फंगबा चेराकदो मादी मतिक चादे हाइबदुनी मसिगी मथंगदा जेलरना माना सिलपई मतुंगना चही अहुम सु जेल द लेरबनीना बेल द थोहलगा मसिगी मतुंगदा
नारी निकेतन दा लेरिबा दीपिका चही अहुंगी मतुंग मचासु यावरबनिना मखा तारकपददी नखोय अनिगी ओइबा पुंसी अमदा नुंगाइने हिंजरो हाइदुना मखोइबु बेल थादोरकी अदुगा नारी निकेतन दा लेरिबा दीपिका गा लोइनना श्याम कुमार गा अनौबा पुंसी गी लंबी अमदा अमुखना मखोय अनि युम्बा लंबीदा लहनखी असी वारी असी गमदौबिबगे तारक मी हाटपा मते याउदी मी फाबा अदुगा मी मगी पुंसी कल्लुना बोहनबदा पोक्सो एक की मखादा सम समना थोकिबा थौदोक अमना मियोय अनीगी मफमदा नुंगसीबगी मरी चेसिलहनखी नुंगसीबगी मरीना सही सुदबगी चाइनाना पोक्सो एक ता जेल दा लेननबगी जरागा दु पानखी फदुबो ममै थंगदा नुंगसीबा अदुना जोय ओइखी वारी से कमदौबिबगी असीगी क्राइम अपडेट से मी हाट पे याउद्रे वारी से ताब नुंगाइननबा मोनोड्रामा खजितंग हापने हाइतारे सो थैंक यू सो मच थागचरी असीगी चामगा निफुगा माथोय सुबह क्राइम अपडेट ताबिरिब सिंग याम पनमक असीगी तांकक्ता दोना ताबिरगदी नुंगाइरगदी अदोमना सोइदनमकी कमेंट सेक्शन दा कमेंट पिबिरमु सी वारी से ताबिर मतोंग दा दोंगी पुंगनिंग दा फाबिरकप सिंगदो हाइबिरमु हनना थागचरी पुनमक नमिता देवी फारी फजैन ताफिरकवा इंदु ओना थागचरी रोमियो कांगबम गाइगे गाइरगा लोइदौ तोरमे गाइगे गाइरगा रोमियो कराई चलुरगे ओदा जयंत कुमार थोक्सोम वारी असीदी तक वारी असीदी थागचरी लतासनार के थागचरी सुशीला ओक्रम थागचरी रामेश्वर कॉन्सम थैंक यू सो मच रोनिता गुरुरिबम वारी से हमनुक्सी तापिरे पुलिस लेरमद्रदी मोइनी थुंगनबई वा लेते पोक्सो एक के मखादा चही 15 जेल दा लेरमबा यारिपोन अदना पोक्सो एक असे दम लुग्रबा हाइतारेनी अदना खोय स्वाइदा सुंगाइरे नुपी मसाजिंग चेन चोंगे हिमा अदुगी क्लास 9 का बंगांग दु चेन ग्रे ये हाइदो चेलिबा नुपा मसा दो पोक्सो एक पांजन बिदन अवाबा तावसु लेयो अदना पुनिंग लोकसिंग ओइबो वारीनी सुनीति बला लाई मयम थागचरी असी वारी हाट पतु पे याउदे राधारानी लोंगजम वारी फजैना तकपेरा थागचरी जयंत कुमार थागचरी वारी याम नुंगाई तापिरे रोमियो थैंक यू सो मच मकोकते ताउदे मकोकते ताबियो वारी दि मकोकते नुंगाई बने अदुगा सिंगलेन थौदाम थागचरी इंस्पेक्टर ते छंदोकनी कदो इंस्पेक्टर ते व्यूज याउदे अदुनने व्यूज याउदे दि कदोने इन सेम द इंस्पेक्टर ते दि वारी इबने कइने याम कुइन जंगेबा सानाबने कइने 6 आवर जंगेबा तो 6 आवर होनरोगा मीदो लिसिंग अहुम मरी मंगा खग येंगदे कानाद्रे अइन क्राइम ऑफ दे थागलिसि मी लिसिंग अनि अहुम दे ने येंगदे सिजु अज सि महूत सिनबगी थंबै वान अत सेंगना हारगदि अंतकि नेट थिंगिसे स्टेदा नेट थिंगबसिदा अखोइदा डाउनफॉल चटपा हाइबा तारेको अखोइगी यूट्यूब की ओइदा हाइ तारे यूट्यूब की सेल खरगा लाक्चबदो डाउन चटखरेबो कोइसु कोइदा नते यूट्यूब तो मिंगे लोइ चटकनी मणिपुर द लेबो यूट्यूबर का लोइ चटकनी अदो अखोइदी यूट्यूबर नते आई एम नॉट अ यूट्यूबर अखोइगी प्रोग्राम से यूट्यूब द संदोक जवाने अखोइदी रेडियो टीवी की मीनी दनको रेडियो टीवी की पायोनियर नेबो अखोइदी अदना अखोइ संदोकजरी प्रोग्राम दो रेडियो द टीवी द संदोक प्रोग्राम अखोनि यूट्यूब तो उहन बै वानेबो अदना यूट्यूब द व्यूज हाइतारेको डाउन चले अदना कनो लाकदमने 1.8 लाकदमने 1.4 में आले अदुना कनो गुम हाइतारे 50,000 गुम मांगे हाइतारे नुमित तरेनी सिद 50,000 गुम सि अमांगर जानी को 50,000 गाजे अदु उपाय लेते कनादा सावरनी को अदुना अखोइनी हेना सानानिंगे इंस्पेक्टर ते आइदो अदु सानारुरगने व्यूज ते यावरोइदो अदुगिनी लोइगदबसु वारीदो एपिसोड अनि मुक्त गाइग्रमने
wari du kaurmani mayam khangde adubu wari ani du loisalaga chap lepaga thamjira kaidosino khangdre mayam so phongdok piro Sarjenta, thank you so much. Aduga yaubiriba mayam punamak pusu thagachari ngasigi tangkak sidi yaubiriba sing sorokaibam bemcha indo wainam thagachari thank you so much Sorojini Nongtombam thagachari Tata Snarki Radharani Longjam thagachari down chalasu inspector tayai ngairi okay thank you so much loisinjagi ma'am masigi tangkak tangasida comment section da comment thamba kawiganu views yaudраga so mataudraga so aduga mayamgi soidanaba amamam pujarake neti pak hangdo mandre awabani no khang tabani koide pibiriba China se upai di directre thank you so much punamapu hana thagachari ngasigidi matang asida loisanjabage yabada logjari postmortem gi wari madam Ronita taminasi aduga laminasi loisanba yaba kari lege habadu yengjarake aduga yada yadragadi matang Romeo yamna kano tawbuju record tawsala thamabuju eta kano tawdeda tabinaba leitradi ko fazana thongaga heng wai chanamne na hana thongdo thambado yadabado duga chabe mane numinu da sanaba nungai ngonda so duga current situation current wari me am so happening na yaminar thagachari punama puana 90.0 megahertz lanthok jari bo hong radio ki thoramda aroi banga sigi thamjari ba crime update ki tangkak tabiri basing hanana thagachari Diamond TV ki di makhatana dumak English movie matang satazaki gani thank you so much punamapu kurum jari